Manipur Lenga ki Home Department na kumjali singani tara mapanda tara amasung tara mathoi suba IRB Battalion long na bapangtho ki bajang yengi fal haidok lagani haina tangka kayarakta Chief Minister N Biren masamangna thazabak kaya pikrabasung asi fawbada thabakta Haidoktabagi mayokta All Manipur 10th and 11th IRB Riflemen 2019 batch JC Vaiba Bosi completed candidate na ngase yupung mga dagi numidang pung taruk fawba Manipur pumbada kaukhiba General Strike ki kongjang changsin bahokrai General Strike kasi na maramoyduna Mahousagi Punsi Da Chaona Akaiba Peeri JSC ki thawmi sing oigani thazabasingna lamdam asigi tongan ba mafamsingda kan makhongjang changchile khongjang adugi sarukamoina mayai lambi paringi samurau wangoi yumnam hoidrom amade mayang imphal gi mafamsingda lambi tingba lambida uwa puthoktuna mai thabagi khongjang ayuk anganbadagi hauna changsenke Imphal East District ki oina su Khurai Irilbong lambi tingki atai district singda su haujik Kongjang Changsile ka henba pamdaba thodok sing thoktanaba police ki maike digya kanba section thorang lokale mafam khara da police na kongjang loi sing tanshin na bhot na bada khara makai muk na bagi thodok thokpan natana ka henba pamdaba thodok sing thokpagi pau phangdre adom oidamak chathari ba general strike kasina maramoiraga lambi da gari sing chatpagi chang yamna hanthaki Imphal gi Pharamban Kaithal Mahousagum kanakide dukan sing thong lonake